Loyalam E-PAO tabiri bakutimapu Hidram Susmitana Numidangi Pau Pizari Ahamida Baru headline. Civil Service Examination Thaningba Mahirusinggi damak budget lupa crore aniga lakh marfu haptuna thamle haina CM na phondorakli. Senapati gi oglong khulda leba Naga Army gi designated camp ta AR na operation chatana bohna bada Onthokhre. Malemda Thapalon Kumsing Shuna Leba Purup Singi Manungda Ekoisu Amani Kanglon Chumna Thapalon Lebedi Malemda Maitei Purupna Oigani Haina Lango na Thadokhre Pausandu Pituri Civil Service Examination Thaningba Mahirusinggi damak budget lupa crore aniga lakh marfu haptuna thamle haina CM na phondorakli. Civil Service Examination Thaningba Mahirusinggi damak budget lupa crore aniga lakh marfu haptuna Chief Minister's Scholarship Scheme for Civil Aspirant lengana paikhaliba haina Chief Minister Yumnam Khemchana Thadokhre. Wafamasi Creative Circle gi taramari shuba mapokumon thoramamadi Institute asidagi ing kumja lisingani kunithoidagi MPSC examination na mai paklaklaba Mahirusing taramna opagi thoramda Chief Minister na phondokhibani. All Lambuland leba Hotel Imoles ta pangthokhiba thoram aduga mari lenana Chief Minister Yumnam Khemchana hai Institute ama mai pakpa Mahiroi kaya puthoktuna khunai asida lawriba thodang singthaningai ni handaki MPSC gi exam adu yamna chumna amadi sengna pangthokki haina Makha Apen Bongdoki Mamangi BJP Lengana Civil Service Examination Thagadaba Mahirusinggi damak lupa crore aniga lakh marfu budget haptuna Chief Minister's Scholarship Scheme for Civil Service Aspirant asi hodokhibani. Scheme asina Civil Services Aspirant singi damak akhanaba pangthokpa state level examination da mai paklaba Mahiroi chani da lemna coaching tawagi yaungna tongan ba khudong chaba sing phangali aphaba Mahiroi puthokpagi matangda lengal tapugalakpa suggestion sing tal lengana tarana okani haina mahakna makhata khi. Senapati Bazarda nga leba lakpa kuki ama SWA na Naga Youth Volunteer singi makhutagi kalaga khulgi chief ta sinakhre. Kuki singna konsa khulgi Naga taruk hat khibagi wathok loidringe da taphau kuki village tagi ki khunja ama Senapati Bazarda nga leba lakpada Naga Youth Volunteer singna faraga puna bhona rambatagi Senapati District Women's Association SWA na matam chana rescue tawraga asoi angam yauduna takhau kuki village ki chief ta khusina khre hari SWA na rescue tawraba kuki khunja adugi maming na ngamsai chongloi chehi yangkhai mari kawi mahaka tinaba Naga furup amaga loinana ngarang Senapati Bazarda nga leba lakpada Naga Youth Volunteer singi group amana makhoibu detain tawki loinana kuki khunja adu faraga puna bhonaki thodo adagi pau Senapati District Women's Association gi kangbuna phangbaga khudak tam mafam adu da laktuna miyoi adubu rescue tawraba matungda taphau kuki village tamna puraktuna asoi am yaudana kholgi chief ta khusinaki hari National Highway 37 da security escort matik chana thamnaba taksilakli. National Highway 37 infantry bamlambi da chaliba driver sing amasung passenger sing na mari lainaba authority sing da new kaitham nambi amasung nonegi marakta civil vehicle sing gi dama regular security escort ama thamina bataksilakli. Hauzik oriba Manipur gi law and order gi phibam gi manungda saphaba amata leitaba asina maram oiraga National Highway lambi asida matik chana security sing thambina ba phongdorakli. Ngasi Tamenglong nongba none amasung Chiribam tamna chakadaba Gari mayam ama ayuktagi new kaitham nambi da palaga laiki maramdi numit asigi security escort amata leite haiduna Gari sing amata chahankide asiguma thodok asina lambi asida chaliba miyam nungaitaba amadi lamsang da Gari thoduna miyamgi nomagi changba polam kaya puthok pusin tawri driver sing da awaba pibadana tana wakhal nungai hende amasung lambi phataba kaya asina Gari thobudasu khudong chadaba kaya mayoknari hairi Plastic surgery ki kudong chaba pina bohonari haina Sunil Kumar Sharma na phondorakli. Yumlo na balebak tagi lakpa plastic surgery ki mathok taba patient sing rims Imphal da lem na natraga chada marfudara manga phawagi kudong chaba pina bohonari haina rims ki Director Professor G. Sunil Kumar Sharma na phondokhre. Wafam asi Department of Plastic Surgery RIMS Imphal na sindu na pangtokpa World Plastic Surgery Day 2026 kamari lene na phondokhibani. RIMS ki modular OT complex leba anesthesis seminar hall da pangtokpa thoram aduda RIMS ki medical superintendent Professor N. Sanjeev Din Academics Professor L. Rajesh Amadi Rotary Club of Imphal gi President N. Mohindro na chingmana maru eba miyosing oina saruk yakhi
Thoram aduda Rotary Club of Imphal gi mating alunina Restore Life After Burns habi hiramda Director Professor G Sunil Kumar na post burn deformities ki free operative treatment ki khudong chaba fangalagani haina lauthokki. Professor G Sunil Kumar na makha taraduna plastic surgery amadi cosmetic surgery gi marakta khenaba chawna lari. Plastic surgery asida soinairaba hakchang gi saruk tongan tabadagi samjinduna mathau tawhanduna patient adubo anobo punsi ama pibani haiki. Mahana hai hiramasi ki matangda Department of Plastic Surgery ki Head Professor Dr. Akoi Jam Ibo Halgatana duna RIMS ta hand transplant gi surgery pangthokna ba haikrai. Cell ka hena paisa da balamdam asigi miyam gi damak scheme ama putoktuna lemna hand transplant tawbugi khudong chaba fanghana ba honagani haina su mahakna makata nai phongdokhi. Angang pokpagi chang walakpana malemdagi maitei purup mutharakpa yana leire haina MLA Rameshona phongdorakli. Angang pokpagi chang walakpana maram oiraga malemda maitai purup asi mutharakpa yabagi pibamda leire habisi ekoi khudimangna khaminasi haina kairau STG MLA Lauremam Rameshona phongdokhrai. Manipur Press Club tangasi Kanglei Park Board na sinduna pangtokiba anisuba iningtho Malia Fam Palcha Ningsing Thoramda athoiba mitunglengi warol piraduna wafamasi mahana phongdokhibani. Thoram aduda Kerau STG MLA Lauremam Rameshona athoiba mitung Kanglei Park Calendar Board ki President Acharya Aham Visit Sairomna Thoromapu astronumerologist Akham Langol Laning Thausanamai Temple Board ki member secretary Sandam Gandaras retired IAS Makshatabam Hari Krishna Amadi Patriotic Rights Forum Manipur ki secretary Rakesh Nauremna akhanaba mitunglen sing oina sarugya Thoram aduda athoiba mitunglen gi warol piraduna MLA Rameshona hai Maitei purup oiriba ekhoina angang popgi changwalakpa amadi Maitei na malemgi kumai harau khudimakta saruk yaduna lakpa asina maram oiraga Maitei purup asi mikha ponba ama ohelakpada natana nongmadi soide na Maitei haba purup asi malemdagi mutharakpa yabagi phibamda leire habisi ekhoi khudimangna khaminaba mathau tai amadi horakliba angang singda mahai masin tambiba matamda Maitei longi matangda ningthina takpiba walakpana maram oiraga Maitei lon asisu lamdam asidagi mutkigadra habigi chawna chingnaba amasu leirakli maramaduna asigumba phibam ama lakliba asidagi kalhonaba ekhoi khudimak amatu oina punsinduna thabak paikhatnaba honaminasi maru oina lamdam asida leiriba angang singda Maitei lon mayek shena khangbagi chang yamna walakliba asi tongan mahai tampham sangsingda class 5 phawgi manungda leiriba angang singda Manipuri lon amadi culture gi matangda tamhanba habisisu yamna maktangai phade haina mahana phongdokhi. Senapati ki Oklong Khulda Labor Naga Army ki designated camp ta AR na operation chatana bohonabada irang thokhrei. Senapati district ki Oklong Khulda Labor Naga Army ki designated camp ta Assam Rifles na changshina bohona rubadagi Senapati ki Naga Miyamna irang horaktuna Assam Rifles ki Gari kaya mai Thadokhre. Thadokhre ngarang numidang pung 8:30 rom taba matamda Assam Rifles na Oklong Khulda Labor Naga Army ki designated camp ta changsinduna operation chathana bohona re habigi pau tabadagi Senapati da tariba Naga Miyamna Senapati town da thoraktuna Miyam adu pullaba matung Senapati dagi Assam Rifles lauthokadabani haina demand tawraduna Senapati da hangliba Assam Rifles ki company operating base camp tamna Miyam aduna thomjilaktuna mafam aduda leramba Maruti Alto car ama amadi waiting set ama mai thadokhi Miyam gi akanba khongjang adu changsilakpadagi Oklong Khulda leramba Assam Rifles ki personnel sing mafam adu thadoktuna halakgi lambida khongjang loising aduna Assam Rifles ki truck ama Mathak Makha Onthokhre amadi gypsy ani Miyam na mai thadokhi Miyam gi irang adu lakshina bohona bada security force ki maikadagi tear gas cell kaya kaptuna irang adu lakshina bohona ki hari Makha na mafam adu da pamdaba thodok shingthoktana ba masing yamlaba security force na ngak sendona thamli amadi hauzi phawgi oina Assam Rifles ki maikadagi Makha na Naga Army gi camp ta operation chathakibagi paulai tree Malemda Thapalon Kumsing Shuna Laiba Purup Singi Manungda Akoisu Amani Kanglon Chumna Thapalon Laibati Malemda Maitei Purupna Oigani Haina Langol na Phongdokhre Malemda tongan-tongamba lising tare lom hena leiriba asigi manungda masagi thapalon amasung kumsing shuna leiba purup masing yamde madugi manungda maitei su amani adubu kanglon chumna thapalon leibadi malemda maitei khakta oigani haina ngasi press club ta kanglaipa calendar board sinduna pangthokiba ining thau malia fam palchagi anishuba palan thoronga mari lenana guest of honor okiba board asigi issue advisor oriba astronumerologist Akham Langol na Phongdokhre magna makhatana haikibada maitei gi oina Thapalon kumsing pabagi chatnabi asi Kristana poktringegi mamang chahi lising amaga chani rongi mamangda leramlabani ining thau maliana phamla
ꯐꯝꯕꯥꯜ ꯇꯣꯡꯈꯤꯕ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯃꯂꯤꯌꯥꯄꯝ ꯄꯜꯆꯥ ꯀꯨꯝꯁꯤꯡ ꯑꯁꯤ ꯆꯠꯅꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯃꯂꯤꯌꯥꯄꯝ ꯄꯜꯆꯥ ꯀꯨꯝꯁꯤꯡ ꯑꯁꯤ 2013 ꯁꯨꯔꯦ, ꯑꯗꯨꯕꯨ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯊꯄꯥꯂꯣꯟ ꯑꯃꯁꯨꯡ ꯀꯨꯝꯁꯤꯡ ꯍꯧꯗꯣꯛꯄꯤꯔꯝꯕ ꯏꯅꯤꯡꯊꯧ ꯃꯂꯤꯌꯥꯄꯝ ꯄꯜꯆꯥꯒꯤ ꯊꯧꯔꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯇꯝ ꯁꯥꯡꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯪꯂꯩꯄꯥꯛ ꯀꯦꯂꯦꯟꯗꯔ ꯕꯣꯔꯗꯅ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯍꯧꯅ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯅ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄꯨꯀꯩ ꯂꯟꯒꯩ ꯁꯨꯅ ꯊꯝꯕꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯂꯨꯕ ꯇꯧꯔꯨꯗꯦ꯫ ꯌꯩꯈꯥꯏ ꯊꯨꯒꯥꯏꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ꯫ ꯉꯁꯤ ꯆꯠꯅꯔꯤꯕ ꯒ꯭ꯔꯣꯒꯣꯔꯤ ꯀꯦꯂꯦꯟꯗꯔ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯖꯨꯂꯤꯌꯁ ꯁꯤꯖꯔꯅ ꯀꯦꯂꯦꯟꯗꯔ ꯑꯁꯤ ꯍꯧꯗꯣꯛꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯦꯂꯦꯟꯗꯔ ꯑꯗꯨꯁꯨ ꯑꯋꯥꯠꯄ ꯑꯁꯣꯏꯕ ꯀꯌꯥ ꯂꯩꯕꯅ 1992ꯗ ꯄꯣꯞ ꯒ꯭ꯔꯦꯒꯣꯔꯤꯌꯟꯅ ꯅꯧꯅ ꯁꯦꯝꯗꯣꯛꯂꯒ ꯆꯠꯅꯕ ꯍꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯦꯂꯦꯟꯗꯔ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯆꯍꯤ ꯑꯃꯗ ꯊꯥ 12 ꯑꯣꯏꯔꯤꯕ ꯑꯁꯤ ꯂꯩꯔꯝꯗꯦ꯫ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯆꯍꯤ ꯑꯃꯗ ꯊꯥ 12 ꯑꯃꯁꯨꯡ ꯆꯌꯣꯜ ꯑꯃꯗ ꯅꯨꯃꯤꯠ 8 ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯁꯦꯝꯗꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ 마ꯂꯦꯝꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯄꯥꯂꯣꯟ ꯑꯃꯁꯨꯡ ꯀꯨꯝꯁꯤꯡ ꯁꯨꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯗꯣꯛꯈꯤꯕꯗꯤ ꯑꯩꯈꯣꯏꯅꯤ ꯍꯥꯏꯅ ꯃꯇꯝ ꯆꯥꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯆꯪꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯁꯨꯅꯤꯜ ꯀꯨꯃꯥꯔ ꯁꯔꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤꯒꯤ ꯃꯊꯧ ꯇꯥꯕ ꯄꯦꯁꯦꯟꯠꯁꯤꯡ ꯔꯤꯝꯁ, ꯏꯝꯐꯥꯜꯗ ꯂꯦꯝꯅ ꯅꯠꯇ꯭ꯔꯒ ꯆꯥꯗ 35 ꯐꯥꯎꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯔꯤꯝꯁꯀꯤ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ ꯖꯤ. ꯁꯨꯅꯤꯜ ꯀꯨꯃꯥꯔ ꯁꯔꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ, ꯔꯤꯝꯁ, ꯏꯝꯐꯥꯜꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯋꯥꯔꯜꯗ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯗꯦ 2026ꯀ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯔꯤꯝꯁꯀꯤ ꯃꯣꯗꯨꯂꯔ ꯑꯣ.ꯇꯤ. ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯑꯦꯅꯦꯁꯊꯦꯁꯤꯁ ꯁꯦꯃꯤꯅꯥꯔ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯔꯤꯝꯁꯀꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯟ. ꯁꯟꯖꯤꯕ, ꯗꯤꯟ ꯑꯦꯀꯥꯗꯦꯃꯤꯛꯁ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯜ. ꯔꯥꯖꯦꯁ ꯑꯃꯗꯤ ꯔꯣꯇꯦꯔꯤ ꯀ꯭ꯂꯕ ꯑꯣꯐ ꯏꯝꯐꯥꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯟ. ꯃꯣꯍꯤꯟꯗ꯭ꯔꯣꯅꯆꯤꯡꯕꯅ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯔꯣꯇꯦꯔꯤ ꯀ꯭ꯂꯕ ꯑꯣꯐ ꯏꯝꯐꯥꯜꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯔꯤꯁꯇꯣꯔ ꯂꯥꯏꯐ ꯑꯥꯐꯇꯔ ꯕꯔꯟꯁ ꯍꯥꯏꯕ ꯍꯤꯔꯝꯗ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ ꯖꯤ. ꯁꯨꯅꯤꯜ ꯀꯨꯃꯥꯔꯅ ꯄꯣꯁꯠ ꯕꯔꯟ ꯗꯤꯐꯣꯔꯃꯤꯇꯤꯁꯀꯤ ꯐ꯭ꯔꯤ ꯑꯣꯄꯔꯦꯇꯤꯚ ꯇ꯭ꯔꯤꯠꯃꯦꯟꯠꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯄ꯭ꯔꯣꯐꯦꯁꯔ ꯖꯤ. ꯁꯨꯅꯤꯜ ꯀꯨꯃꯥꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯑꯃꯗꯤ ꯀꯣꯁꯃꯦꯇꯤꯛ ꯁꯔꯖꯔꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯆꯥꯎꯅ ꯂꯩꯔꯤ꯫ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯑꯁꯤꯗ ꯁꯣꯏꯅꯥꯏꯔꯕ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯇꯣꯉꯥꯟ ꯇꯥꯕꯗꯒꯤ ꯁꯝꯖꯤꯟꯗꯨꯅ ꯃꯊꯧ ꯇꯧꯍꯟꯗꯨꯅ ꯄꯦꯁꯦꯟꯠ ꯑꯗꯨꯕꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯄꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤꯒꯤ ꯍꯦꯗ ꯄ꯭ꯔꯣꯐꯦꯁꯔ ꯗꯥꯛꯇꯔ ꯑꯀꯣꯏꯖꯝ ꯏꯕꯣꯍꯜꯒ ꯇꯥꯟꯅꯗꯨꯅ ꯔꯤꯝꯁꯇ ꯍꯦꯟꯗ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠꯒꯤ ꯁꯔꯖꯔꯤ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯁꯦꯜ ꯀꯥ ꯍꯦꯟꯅ ꯄꯥꯏꯖꯗꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯁ꯭ꯀꯤꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯂꯦꯝꯅ ꯍꯦꯟꯗ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ ꯁꯤꯚꯤꯜ ꯁꯔꯚꯤꯁ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯅꯤꯡꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯕꯖꯦꯠꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ 2.40 ꯍꯥꯞꯇꯨꯅ ꯊꯝꯂꯦ ꯍꯥꯏꯅ ꯁꯤꯑꯦꯝꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯁꯦꯅꯥꯄꯇꯤꯒꯤ ꯑꯣꯛꯂꯣꯡ ꯈꯨꯜꯗ ꯂꯩꯕ ꯅꯥꯒꯥ ꯑꯥꯔꯃꯤꯒꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯇ ꯑꯦ.ꯑꯥꯔꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯅꯕ ꯍꯣꯠꯅꯕꯗ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯗ ꯊꯄꯥꯂꯣꯟ ꯀꯨꯝꯁꯤꯡ ꯁꯨꯅ ꯂꯩꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯁꯨ ꯑꯃꯅꯤ꯫ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯊꯄꯥꯂꯣꯟ ꯂꯩꯕꯗꯤ ꯃꯥꯂꯦꯝꯗ ꯃꯩꯇꯩ ꯐꯨꯔꯨꯞꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯂꯥꯡꯒꯣꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫